wasak lawraba matung noma sonthana nauna wasak lawbada yauriba minister sing BJP gi headquarter da party gi president Jagat Prasad Nadaga hojik ngahaki manungda unagadawri hojimaki oinadi unagadoriba si sapchaba maram khangdri adumainamag nauna minister oiraklaba singna party president unaba asi minister oina sakhang maikhangna nauna minister oirakpagi thagat wahi phongdokpa minister amoina party gi leinagadaba mari khangminaba asina mapung oiraba yai hairi Nippon Foundation ngasi Manipur Tourism Forum gi kuthangda Chief Minister's COVID-19 Relief Fund da oxygen concentrator sama donate tawkre equipment sing asi Manipur lengangna COVID-19 laisat thengnanaba sangsiliba sida khara dawribasu mateng oinabgi pandamda pibani hairi polam sing adu Chief Minister gi secretariat pangthokpa asamba tharmamada Manipur Tourism Forum gi founder president Dr. T.H. Davalina Chief Minister N. Virenda Kusinaki Bharatiya Janata Party BJP Kakching District ke mapangal hena kakhanaba BJP Manipur Pradesh ke General Secretary Organization Avegeri yauna BJP gi thomi sing ge oiba mifama mangasi Kakching Bazar da leiba BJP Kakching District ke office ta pangthokre Kakching AC ge MLA Mayanglambam Rameshwar Yanglam AC ge MLA Yumnam Radeshyam BJP Manipur Pradesh ke Vice President N Nimbas amadi BJP Kakching District ke President Usam Ibomsa yauna pangthokiba ngasi gi mifam aduda BJP Kakching District ke thomi singsu saruk yakhi Kumbi AC gi manungsan ba wangu nawdokong singya laikai dalaiba Mayangbam Shyam Chandra amadi Amita Laima anigi masanupi hojingna TE Paul Memorial High School Sagangda Class 10 tamnibi mahiroi Mayangbam Sagar Sanuna kallaba matungda section yumda ngak senduna thamlakpa kill box turtle haina khangnaba thengu makhalama TOMTV gi special correspondent Dr. Huidrom Roman gi kuthangda DFO Bisnupur Dr. Revika Soibam Sanu dangasi kusinakre Laibak thiba thokdok amada laikhidraba khangabok part 2 maisnam lekaidagi ningthaujam dizen gi imung manung dangasi Kanglepak News Tengbanglup KNTL Manipur gi member singna amadi Miyamna KNTL Manipur gi kuthangda maraibak thiriba imung asigi damakta mateng pangnarakiba apunba sempam lupa lising kunthra amadi sana thanaba polam singalonena hand sanitizer face masks na singba polam sing ngasi laikhidraba and design gi imungda kusinakrai Wangjing Tentha Kendri manungda ka hena waraba miga mimanadraba amadi kudaki oiba thoningdaba thodokna maram oiraga awana tarba singda tengbangna bagi wakhalonda lingkhatkiba punna hingminasi group PHG na ngasi Wangjing High School amadi Lalit Madhov High School gi CHIC singda leiriba inmate singda ayuki breakfast pizaduna COVID-19 ga sagonariba kendra sigi miyam gi awabada saruk yakrai Ngasi Kumbi Bazar da ICR Society New Delhi gi member loinena social worker Kets Nabakumarna Lomi Singda sprayer Yankai Kusina Bagolena set production gi damak lawfam hectare anida thanana basanan maru amadi fogdi sing yanthokre Thormaduda mahakna wangang aduna akhangai sing tanaba loinena Prime Minister Narendra Modi gi lisingani kunithoi da Lomi Singh ge income saruk anida hengana ba thamliba pandam phangnal gi damak Lomi Singh na puna honamina ba changi haiki